ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡꯗ ꯑꯉꯥꯡ ꯉꯥꯏꯔꯤꯉꯩ ꯆꯩꯔꯛꯇ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯊꯣꯝꯖꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ 5 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯚꯦꯟ ꯑꯃꯁꯨꯡ ꯒꯥꯔꯤ ꯃꯆꯥ ꯈꯔꯁꯨ ꯇꯥꯇꯥ ꯇ꯭ꯔꯛꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯆꯞ ꯆꯥꯅ ꯀꯔꯤ ꯐꯤꯚꯝꯗꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯂꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯏ ꯑꯆꯧꯕ ꯃꯈꯜꯒꯤ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯑꯁꯣꯛ-ꯑꯄꯟ, ꯑꯁꯤ-ꯑꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯉꯥꯡ ꯁꯨꯇꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯣꯝꯖꯤꯟꯈꯤꯕꯅꯣ, ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯕꯅꯔ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯁꯀꯤꯗꯃꯛ ꯅꯣꯔꯊ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫